आकाशवाणी इम्फाल ngangbam nganthoi na pau pajari Raja Sigi Singi Jila Sing Tengnopal Kangpokpi Sandel amadi Churachandpur Jila da Security Force na thiba humbagi thabak sathabada bom kapa yaba kulai sing yauna nongmai chani ahum amasung maru kya phagat pangamle Manipur Police na ngasi thokpa cherol man hai haukiba pung kunmari da jila sing sigi tongan tongan ba mafam sing da Manipur Police Assam Rifles Bharat Land mi amasung Central Armed Police Force amasung atai Security Force ke punba kangbu amana thiba humbagi thabak sathakhi maduda khulai sing du phagat pangamkhibani Nongmai bom amasung nongmai maru yauna kusukula kya phagat pa asiga mari lenana Manipur gi ADGP Lahari Dorji Lahatu na hai Manipur da ainam sung santi raksa gi phibam ningthina ngak sendona thamnabagi damak paikhalak pa khongthang gi saruk ama oina Security Force na thiba humbagi thabak sathabada Raja Sigi Singi tongan tongan ba mafam singdagi khulai sing asi phagat khibani District Administration Imphal West na Flying Squad team ama semduna jila asigi manungda leiba Lomi singna low singugi thabak tharam sing paikhatpada pamdaba thodok sing thoktanaba yengsingadawri Jila asigi Deputy Commissioner na thokpa cherolamgi matung ina Lomi sing amasung Lomi singi association singna jingnaba leirabadi Flying Squad team sing asida natraga District Nodal Contact Point 9862054678 natraga District Control Room gi number 038524511188 ta pau phorpa yagani Bisnupur Jila gi Deputy Commissioner Puja Elangbam na luchingba official kangbu mana jila asigi manung chana leiba tera khongsangbi sunu sifai amasung phubala gi nokchup thangba local singda chatuna lomi singu unakhre khongsara duda Deputy Commissioner na mafam sing aduda lomi singna low singu gi thabak tharum sing paikhatpada karamba khudongsa daba sing mayoknari haibana singbasu yengsinki Manipur Startup 2.0 gi Chief Minister's Entrepreneurship Support Scheme CMESS ki makhada numitare ni sumna satharakhiba Entrepreneurship Development Program loisinkhre thoromaduda Manipur Startup 2.0 gi Chief Minister's Entrepreneurship Support Scheme gi makhada ningthina train tawraba candidate singda certificate sing su khusinakhi Manipuri Sahitya Parishad Imphal na iba singda piba sel gi mana phangdaba singi ming lauk thokle Mana asi parisada sigi oina mathang thagi ani suba chayol phawgi manungda pangthokadaba marfu tara suba chahi gi mifamga mari lenana lanthokani sahi sigi oina nahakpam arunagi ahingba upanyas naina warengda asangbam minaketan ningsing selmana Rehezuddin Seki dasu Sardar Dramada ayekpam Syam Sundar selgi mana amasung Dr. Athokpam Geetchandra gi Manipuri lila masa nainaba naina warengda Elangbam Dinamani Sahitya mana piragani Manipur Home Guard Employees Welfare Association ki President Yanglem Mangina Raija sida mathau tawriba Home Guard personnel singi dearness allowance da kunthama pande henget pinaba Raija Sarkar ki Chief Secretary da aiba cherol pisinduna taksin khre Manipur State Commission for Scheduled Tribe ki ani suba kumon thorong asi Imphal da pangthokhi thoromadu da Chief Secretary Prashant Kumar Manipur State Commission for Scheduled Tribe ki Chairperson Matthew Rongmai Finance Department ki Additional Chief Secretary Vivek Dewangal Tribal Affairs and Hills ki Additional Chief Secretary Anurag Baspai amasung Home Department ki Commissioner N. Ashok Kumar saruk yakhi Thoromasi ki saruk amo oina art exhibition amadi tribal singi nat ki phizol utpa thorom amasu pangthokhi Manipur da ngasi nongna mi manga COVID-19 positive orakpaga loinana Raija sida punna positive oiba migi masing chani marifu sure masigi manungda active case humphum doi leiri Raija gi haksel bibangna thokpa cherol amada hai ngasi miyoi 13 COVID-19 test tawbada miyoi manga positive oiba thengnakhi miyoi 15 ngasi discharge tawkhibaga loinana June amadagi ngasi phawbada naba phaduna discharge tawkhiba masing chani 33 sure Griha Mantri Amit Shah ngasi Gujarat Himachal Pradesh Rajasthan Uttarakhand amsung Chhattisgarh gi Mukhy Mantri singga unaduna nong na maram oiduna amang ta thokpa singi matang da khanakre social media da thaglakpa warolam da Sri Sahana hai isauge awaba mayok na riba raija singda miyamgi mateng pangnabagi damak NDRF ki team sing matik sana thamle amasung darkar oirakpa matamda ehenba kangbu thajinaba sem sare Sri Sahana Kendra Sarkar gi maikaidagi isauna sohlaba raija singda pangba yaba mateng panggani haina phungdokhi Paulo Jare